Hi ma'am. Koigi Maitei Pangal Nama ko koigi minungslate na hato pira huntok piram base. Am thamoy so na masiye moina. Thamoy so nungai ta phundok sari. Angang du su abnormal. Mi ga mimana daba. Kok su raba angang ni na so hai ko Facebook tai na tab da uzabada. Adugi midu ha ne ha li mo yo wakhando no bu saro no bu miro saro. Duna gyan taba phai koi sa sai naw sa de matam siam lurabani minusi poksi kandiyo tam tanbisi aran babu ngakpi batan tam si ko akhoi adada koi community masen nusina pok tini ko mana to ko aina ma ka do laman khomoi do no hai wakhando ai de cookie kok to koi changa roi se mo di side ta thamgra se mo di to side am ne mo di ko mo side thanga je aduga yam nungai jere akhoi na su nungai trabasina di ma bu poi ba magi mamado Mamadu ki tham mai chak thamoi do kya mam sa ngani hai base akhoi u bangame khangma ngame aduna matung da amona si thokna ba tosta ko gi tobiu hai nai jage do koi manu sarkar ko gi mapan sarkar ji di ko india government state government jo ko masing thadre ko mo si di masing thadre ba mo si di phawam ne mo ji ko koi manu sarkar da lai je koi athobe sinau sing ko ai hai jari bung pa sing da si thok do si achumba aran do kai no hai do amuk tani yamba jin athobe jin thiga piduna amuk tani praja khole gyan tahan biu khangan biu ohan biu nasana mo na si mo request Mayai lekai da leiba Muhammad Abdul Qadir Maira Pabina Hural bagi mingda Pubaya Pura wa matunda Aramba unit 27 da sinnakraga Aramba unit da amaka Ekoi thadok la me haina leiraba aduga Narang katang Samurau Maka lekai Samurau nawremda Ekoi nabul turel khombal da Sina leiramba Unjentuna leiramba Askum laba thong asi yaning de Kasi saliba kandan gireli ase Pobite Mayai lekai dagi Mimanat Raba Abdul Qadir ge misigi matang dani ICD ab irong sia sabana sindalang de duna sachaba dugum labareli ni masing yam laba ngasigi miam na saruk yaduduna saliba kandan gireli asida Mimanat Raba Abdul Qadir gi mihata chena basing dan DP ke da bani Life da Muhammad Abdul Qadir ki koi CCTV ke bara ki foto sa tum yang biu mahak tisat makak lit laga khodai mate ka mache laga matung da chat bani hari bacha li biu singa do wara ko tem to ro matung da imong ki biu singa sinna biu masu yai adu asuk tam china hal laga matung da samaro naurem na bol turen to bal da kumjan number ki thawong se akan bamong da kanjem tawi minority bai te to al ma kalema minan da Abdul Qadir ki bihat Pangalte Manipur na ngasi 17 May 2025 ki ahing nongyai dagi tawjagani haina tawramba shutdown ado hayeng 18 June asi laiba ki aruba thawba singda sintha leptuna ikai khumnaba utpa leibana maram moiduna hayeng gi ahing nongyai phawba komthok chare amadi mihat asi je sina governor da thakiba matamgi matungda laurakpa warep amadi thabak khuding makta Pangalte Manipur JSC ga chatminagani amadi support tawjagani amadi Manipur da lairiba tongan tongan ba CSO singa akanba khongjang kaya chang sinnaba sem saba loijare maram asina governor amadi mari leinaba singna JSC na thariba matamgi manungda taliba demand sing mapung phana pinabagi damakta section waronchu mangjongno na thamjari Pangalte Manipur na all Manipur pumbagi oina ngasi ahing nongyai dagi matam kaktawa hotel shutdown lawthole Manipur da leiriba CSO organization club pum namangna chesam Abdul Qadir misi asidi justice fangnu phawba miyamna support tawbiu haina CSO singda appeal tawjari shutdown asida essential service singdi komthokani We want justice for justice for Nare Takbir Nare Takbir Nare Takbir
Arabai Tamtiba Milan. We want justice for me. Buhaya Punjaba. Me Buhaya Punjaba. Arabai Tawo. Nare Takbir. Nare. Maron su thok tawa juga gam thiang kan pamsar oiraga hangpa tayar so kon khoi gari sem sigi sini khoi gi keraulitan khongda mokoi mamana ba ohum ni khoi gi maitei chinnaw ni moi ohum ji kamain to ga kan yam lun tin na ba amana lamlong da gi duga lam jo aya dhal yeng atai particular du kona indicel uripok tagi ama moi ohum si khaba ma chaluraga moi gai si pamchar oi graba matungda moi ji kai akhoi ga loan ji phauna dre kamain to no hai kan moi ji loan thok taba moi mamana ba ohum si maron thok taba aduga manas ohum ta daba adaida moi gai pamchar oi pasan nuai ta dana koina angang ko khoga fly loraga gai ta si hantok pi re hantok pi ra ba matungda akoina tayar si puraga masa angang puraga akoina gai khoti yam ba si sura imba akoi ex member se yare am ta lakin ta kita ko re aduga makoi si akoina mating pangnaga moi yumda chatkhina ba koi sinjaba duni adugi sakam duni akoina yam wanjali si sumain to unde kamai to unga eni akoi gi jaga si da kerau mating GPC gi jaga da sumbe any problem thok pasi laikai sel lai biriba club sing adagi ichinau akoi allaman angang sing gumbe any problem thokpat thengneragadi daka laiba khoida pau pibiu aduga akhoi ichin naw sing so angamba best level da laiba athopa lamdagi kundagi laaga problem thoiba awaba taraba makhoi sing sibu koi mating pangnabagi habit koi so laimina siago pamdo hamjari thank you